si laifam disita si mek asom de laga laifam lom de ting ko lom la la yam lak ni do lambi je pra cut off oi fe si matam di kha chang ngani si ko thok pa de ko ane khang ma da do lâu yang cây hôi rô đâu khơi mà nơi rây khu nơi tâm Hello everyone, once again welcome back to my channel. Ngasi aigi vlog sidi handak nong chu khibagi chingda asi lambi especially Palel to Technopol adudagi Technopol to Sita dagi koi makhalom gi habdi eastern lom da kamaina lairaba or lambi se kamaina laikhraba haibagi report tawbira ke myam si hujik aina lairiba mafam se thamla phokpi mathak makta ne just thamla phokpi mathak ta 1.5 km chalaga laiba mafam sine sida landslide macha ama tawre yamna di chawde adu su amathak su tarak ngai dina lai adu si makha tarak khre adu ga si nala gi ising se khallaga lai khre adu myam si concern authority have the lambi gi moina adum check lakpada khangani di khalle adu su si lauthok hodre di si ising se lambi lom asom da changa dawre nong chura adi adu pare si gi di si oire adu akhoi laifam helaga laifam tu sita marak ta su landslide yam chawna tawe hay adu su yengthoge adu gari se kyamuk phaw chatpa yabra hay do adum chakke adu si helaga alomda landslide tu na lanba yadre di gari atopa layadi gari atopa da adum chatke adu laitre di adum chatpa yaba mafam phaw chatlaga halake adum yam uji ai amuk thogalage nam lambi se ko ai amta ulake kamai lai sini condition je Palel dadi yam sengna layam da nong chu ta de adu si de nong chuli tawraga lechin ngak tane yengo se gari thobi si samna thode di ya de me lechin je pachana thai se kaim ta u de ne se ji ai che Technopol ko check post to yoge tawre adu yodring ngai mamang makta huji si nauna sida amuk landslide laire se yam som lambi thingbagi nate adu si nala siwai da tajilaga loin laire amathakte kha kumlak nangai su lai si se uju kha le sigi mafam sina Technopol check post gi som sitalom da hajilak pada just half kilometer gumba chalaga laibane ado si de su landslide ama lai se si lambi yam chatpadi yai bako si lambi se kha bi chatpadi yai ado si yamna chawna tarak punate adu si tajilaga nala se khan khre aduga asom lambi de sukra nung a chaw ba taraga leye adu si mi na taw mi ai na budi si khra nung se khra lauthok lamge adu khutna adu si mathaki a chaw ba singdi upai laite adu ne si ai clearance tawge si makha gi budi
ꯉꯁꯥꯏꯒꯤ ꯌꯦꯡꯉꯕꯨꯗꯤ ꯈꯤꯇꯪꯕꯨꯗꯤ ꯁꯦꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯁꯤ ꯉꯛꯇ ꯑꯣꯏꯔꯦ ꯑꯇꯣꯞꯄꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯤ ꯑꯃꯗꯨꯁꯨ ꯅꯨꯡꯗꯨ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯅꯤꯅ ꯐꯔꯦ ꯍꯧꯖꯤꯛ ꯃꯃꯥꯡꯂꯣꯝꯗ ꯄ꯭ꯔꯣꯁꯤꯠ ꯇꯧꯒꯦ ꯀꯔꯝꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯂꯛꯁꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯉꯁꯥꯏ ꯇꯦꯡꯅꯧꯄꯜ ꯃꯈꯥ ꯍꯦꯛ ꯂꯥꯜꯂꯒ ꯑꯃꯨꯛ ꯂꯣꯏꯔꯒ ꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯁꯦꯀꯦꯟꯁꯤꯗ ꯁꯤꯁꯨ ꯇꯦꯡꯅꯧꯄꯜ ꯃꯈꯥꯗꯅꯦ ꯑꯗꯣ ꯁꯤꯗꯁꯨ ꯈꯔ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯁꯤꯁꯨ ꯈꯔꯗꯤ ꯁꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨ ꯑꯩ ꯈꯔ ꯁꯦꯡꯂꯝꯒꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯕ ꯅꯠꯇꯦ ꯑꯗꯨ ꯁꯣꯝꯗꯗꯤ ꯂꯥꯟꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯀꯥꯟꯗ ꯁꯤꯠꯂꯒ ꯇꯨꯕꯁꯨ ꯌꯥꯏ ꯑꯗꯨꯅꯤꯅ ꯁꯤꯁꯨ ꯅꯨꯡ ꯈꯤꯇꯪ ꯁꯦꯡꯒꯦ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯣꯏꯀꯣꯡ ꯆꯤꯂꯦꯞ ꯑꯩꯈꯣꯏ ꯃꯔꯤꯡꯒꯨꯟ ꯂꯣꯏꯀꯣꯡ ꯑꯗꯨꯒ ꯆꯤꯂꯦꯞꯀꯤ ꯆꯪꯐꯝ ꯃꯅꯥꯛꯇꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯗꯨ ꯃꯅꯥꯛꯇꯁꯨ ꯂꯦꯟꯁ꯭ꯂꯥꯏꯠ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦ ꯁꯤ ꯂꯝꯕꯤꯃꯛꯄꯨꯗꯗꯤ ꯂꯣꯏꯅꯃꯛꯄꯨꯗꯤ ꯀꯩꯅꯣ ꯈꯜꯂꯒ ꯂꯩꯇꯦꯕ ꯑꯗꯣ ꯃꯊꯛꯀꯤ ꯀꯨꯝꯂꯛꯄꯁꯤꯅ ꯌꯦꯡꯉꯣ ꯂꯝꯕꯤꯁꯦ ꯃꯊꯛꯀꯤ ꯇꯥꯔꯛꯄꯁꯤꯅ ꯐꯖꯅ ꯇꯪꯈꯥꯏꯒꯨꯝꯕꯗꯤ ꯈꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯒꯥꯔꯤ ꯆꯠꯄꯗꯤ ꯌꯥꯏꯌꯦ ꯑꯗꯨ ꯌꯦꯡꯉꯣꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯦ ꯒꯥꯔꯤ ꯆꯠꯐꯝꯗꯤ ꯁꯤ ꯉꯛ ꯉꯥꯏꯌꯦꯕ ꯑꯗꯨ ꯁꯤ ꯈꯔ ꯆꯪꯉꯗꯤ ꯁꯤ ꯂꯩꯕꯥꯛ ꯉꯛꯇ ꯉꯥꯏꯌꯦꯕ ꯌꯦꯡꯉꯣꯁꯦ ꯁꯤ ꯂꯩꯕꯥꯛ ꯁꯤꯁꯨ ꯉꯔꯥꯡ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯉꯔꯥꯡ ꯇꯥꯁꯤꯟꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯈꯔ ꯇꯥꯏꯌꯦ ꯑꯗꯨꯗꯒꯤ ꯁꯤꯗꯁꯨ ꯃꯊꯛꯁꯦ ꯁꯤ ꯆꯥꯎꯅ ꯂꯧꯕ ꯇꯥꯔꯦ ꯌꯦꯡꯉꯣ ꯃꯊꯛꯇ ꯂꯝꯕꯤ ꯃꯊꯛꯇ ꯑꯩ ꯐꯖꯅ ꯎꯠꯂꯛꯀꯦ ꯐꯖꯅ ꯈꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯂꯝꯕꯤꯁꯤ ꯉꯛ ꯉꯥꯏꯔꯦ ꯑꯗꯨ ꯃꯊꯛꯇ ꯎꯅ ꯂꯣꯏꯅ ꯈꯟꯈ꯭ರೆ ꯒꯥꯔꯤ ꯑꯆꯧꯕ ꯆꯠꯂꯗꯤ ꯈꯔ ꯕꯦꯔꯥ ꯀꯥꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯊꯛꯇꯁꯨ ꯇꯥꯔꯛꯅꯉꯥꯏ ꯂꯩꯒꯦ ꯁꯤꯁꯨ ꯌꯦꯡꯉꯣ ꯁꯤ ꯎꯁꯨ ꯇꯥꯒꯗꯧꯔꯦ ꯑꯗꯣ ꯃꯊꯛꯇꯤ ꯑꯩ ꯀꯨꯝꯂꯛꯑꯦ ꯂꯩꯕꯥꯛꯁꯦ ꯀꯨꯝꯅꯉꯥꯏꯁꯨ ꯂꯩꯈꯤꯒꯅꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯃꯊꯛꯇꯁꯦ ꯎ ꯂꯩꯇꯕ ꯃꯥꯜꯂꯦ ꯎ ꯌꯥꯝꯅ ꯑꯗꯨꯒꯤ ꯁꯤ ꯂꯩꯕꯥꯛꯁꯦ ꯅꯤꯡꯈꯥꯏꯔꯛꯄꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯅ ꯇꯦꯡꯅꯧꯄꯜꯗꯒꯤ ꯑꯁꯨꯝ ꯆꯤꯂꯦꯞ ꯃꯔꯛꯇ ꯂꯦꯟꯁ꯭ꯂꯥꯏꯠ ꯂꯩꯕꯁꯤꯅ ꯃꯐꯝ 3 ꯁꯨꯔꯦꯀꯣ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯂꯦꯟꯁ꯭ꯂꯥꯏꯠ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯂꯥꯏꯐꯝ ꯀꯣ ꯈꯨꯗꯩ ꯂꯥꯏꯐꯝ ꯁꯤ ꯈꯨꯗꯩ ꯂꯥꯏꯐꯝ ꯒꯦꯠ ꯍꯦꯛ ꯍꯦꯛ ꯃꯅꯤꯡꯃꯛꯇꯅꯦ ꯁꯨꯝ ꯄꯂꯦꯟꯂꯣꯝ ꯂꯥꯛꯄ ꯀꯥꯟꯗ ꯍꯦꯛ ꯒꯦꯠꯇꯣ ꯂꯥꯜꯂꯛꯑꯒ ꯂꯩꯕꯅꯤ ꯁꯤꯁꯨ ꯃꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯦ ꯀꯛꯈ꯭ꯔꯦ ꯑꯗꯣ ꯂꯩꯕꯥꯛꯄꯨꯗꯤ ꯑꯗꯨꯝ ꯁꯨꯝ ꯅꯥꯂꯥꯕꯨꯗꯤ ꯈꯜꯂꯒ ꯂꯩꯔꯤ ꯅꯥꯂꯥꯁꯦ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯈꯜꯂꯒ ꯂꯩꯔꯤ ꯑꯗꯣ ꯁꯤꯁꯨ ꯃꯤꯅꯗꯤ ꯇꯧꯊꯣꯛꯀꯗꯕꯁꯦ ꯈꯔ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯣ ꯑꯗꯨꯝ ꯆꯠꯄꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯁꯨ ꯅꯥꯂꯥ ꯊꯤꯡꯈ꯭ꯔꯕꯅꯤꯀꯣꯅ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯅꯤ ꯁꯤꯁꯨ ꯁꯦꯡꯗꯣꯛꯄꯗꯤ ꯌꯥꯔꯦ ꯑꯗꯣ ꯂꯝꯕꯤꯁꯦ ꯑꯗꯣ ꯂꯩꯕꯥꯛꯁꯤ ꯈꯔ ꯌꯥꯝꯃꯦ ꯑꯗꯨ ꯁꯤꯅꯦ ꯀꯟꯗꯤꯁꯟꯁꯦ ꯀꯩꯅꯣ ꯂꯝꯕꯤꯒꯤ CYꯒꯤ ꯂꯝꯕꯤꯒꯤꯀꯣ ꯑꯗꯣ ꯃꯊꯛꯇꯁꯨ ꯁꯤꯒꯤꯁꯨ ꯇꯥꯔꯛꯅꯉꯥꯏꯗꯤ ꯉꯥꯏꯔꯒ ꯂꯩꯔꯤꯁꯦ ꯌꯥꯜꯂꯒ ꯂꯩꯔꯤꯅꯦꯁꯦ ꯃꯊꯛꯀꯤꯁꯦ ꯁꯤꯁꯨ ꯇꯥꯔꯛꯅꯉꯥꯏ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯦ ꯃꯦꯝ ꯁꯤꯅꯦ ꯁꯤ ꯆꯠꯄꯗꯤ ꯌꯥꯏ ꯂꯝꯕꯤꯁꯦ ꯎ ꯋꯥꯕꯨꯗꯤ ꯂꯣꯏꯅ ꯎꯕꯨꯗꯤ ꯀꯛꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯣꯀꯦ ꯑꯃꯨꯛ ꯃꯃꯥꯡꯗ ꯄ꯭ꯔꯣꯁꯤꯠ ꯇꯧꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯦꯟꯁ꯭ꯂꯥꯏꯠ ꯆꯥꯎꯅ ꯇꯧꯕ ꯃꯐꯝ ꯀꯣ ꯁꯤꯅ ꯀꯩꯅꯣ ꯇꯦꯡꯅꯧꯄꯜ ꯂꯥꯜꯂꯛꯑꯒ ꯁꯤꯅ 1 2 3 ꯁꯤꯅ 4 5 ꯁꯤꯗ 5 ꯁꯨꯕꯅꯦꯕꯀꯣ 1 2 3 4 ꯁꯤꯅ 5 ꯁꯨꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯁꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯇꯧꯕꯁꯦ ꯁꯤ ꯃꯐꯝꯁꯦ ꯁꯤ ꯂꯥꯏꯐꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯀꯤꯂꯣꯃꯤꯇꯔ 3 ꯍꯦꯜꯂꯒ ꯂꯩꯕ ꯖꯒꯥꯗ ꯇꯧꯔꯤꯕꯅꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯃꯐꯝꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤ ꯁꯤ ꯂꯦꯟꯁ꯭ꯂꯥꯏꯠꯁꯦ ꯁꯤꯗꯤ ꯂꯥꯏꯅ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯦ ꯁꯤꯗꯤ
ꯅꯨꯃꯤꯠ ꯑꯃꯒꯨꯝꯕꯗꯤ ꯆꯪꯕ ꯌꯥꯏ ꯁꯤ ꯁꯦꯝꯕꯗꯀꯣ ꯁꯤꯁꯦ ꯐꯖꯅ ꯆꯥꯎꯅ ꯇꯥꯔ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯈꯥꯗ ꯏꯁꯤꯡ ꯃꯈꯣꯟꯁꯨ ꯇꯥꯏ ꯁꯤ ꯄꯨꯔꯥ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯈꯜꯂꯕꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯂꯣꯝꯒꯤ ꯍꯥꯏꯗꯤ ꯁꯤ ꯁꯤꯇꯥꯗꯒꯤ ꯃꯈꯥꯂꯣꯝ ꯀꯣ ꯑꯗꯨꯂꯣꯝꯗꯒꯤ ꯂꯥꯏꯟꯁꯦ ꯄꯨꯔꯥ ꯀꯠ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯁꯤꯒꯤ ꯂꯦꯟꯁ꯭ꯂꯥꯏꯠꯁꯤꯅ ꯑꯗꯨꯅꯤꯅ ꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯥꯟꯕ ꯌꯥꯔꯣꯏ ꯃꯤ ꯐꯥꯎꯕ ꯐꯖꯅ ꯇꯞꯅ ꯀꯥꯔꯒ ꯂꯥꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯑꯗꯨ ꯀꯌꯥꯃꯨꯛ ꯆꯥꯎꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯁꯣꯝ ꯁꯥꯏꯠꯇ ꯉꯛ ꯌꯦꯡꯕꯅꯤꯅ ꯈꯪꯗꯦ ꯑꯗꯨ ꯃꯊꯛ ꯀꯥꯔꯒ ꯐꯖꯅ ꯀꯥꯞꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯦ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯅꯦꯕ ꯃꯈꯥꯒꯤ ꯁꯤ ꯑꯣꯏꯔꯦ ꯁꯦ ꯃꯊꯛꯇꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯑꯁ ꯁꯤꯗꯤ ꯄꯨꯔꯥ ꯆꯣꯠꯂꯤ ꯅꯨꯡꯁꯨ ꯌꯥꯎꯔꯤ ꯑꯁ ꯌꯦꯡꯉꯣ ꯐꯖꯅ ꯆꯥꯎꯔꯦ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯒꯤ ꯆꯥꯡ ꯌꯧꯔꯛꯑꯗꯤ ꯁꯤꯗꯤ ꯒꯥꯔꯤꯁꯨ ꯂꯥꯟꯕ ꯌꯥꯔꯔꯣꯏ ꯃꯊꯛꯇ ꯇꯥꯔꯛꯅꯉꯥꯏꯁꯨ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯁꯤ ꯃꯊꯛꯇ ꯌꯦꯡꯉꯣ ꯃꯊꯛꯇ ꯁꯤ ꯂꯩꯁꯦ ꯁꯤꯁꯦ ꯇꯥꯔꯛꯈꯤꯅꯤ ꯈꯜꯂꯦꯀꯣ ꯈꯔ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯑꯗꯤ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯇꯧꯕꯁꯦ ꯃꯌꯥꯝ ꯁꯤꯗꯤ ꯀꯗꯥꯏ ꯐꯤꯠꯁꯦ 10, 20, 30, 40ꯒꯤ ꯆꯥꯡꯀꯣ 40ꯒꯤ ꯆꯥꯡ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯂꯩꯔꯦ ꯂꯝꯕꯤꯁꯦ ꯁꯤ ꯊꯣꯠ ꯂꯥꯎꯔꯤꯁꯦ ꯑꯁ ꯁꯤꯁꯦ ꯑꯁꯣꯝ ꯂꯥꯛꯑꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯣꯝꯗ ꯑꯩ ꯒꯥꯔꯤ ꯂꯩꯍꯧꯔꯦ ꯁꯤ ꯌꯥꯝ ꯁꯥꯡꯉꯕꯅꯤ ꯁꯤ ꯖꯒꯥꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯁꯣꯝ ꯐꯨꯜ ꯀꯥꯞꯂꯛꯀꯦꯀꯣ ꯑꯩ ꯐꯨꯜ ꯀꯥꯞꯂꯛꯀꯦ ꯌꯦꯡꯉꯣ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯩ ꯒꯥꯔꯤꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨ ꯂꯩꯕꯥꯛ ꯇꯥꯕꯗꯤ ꯑꯁꯣꯝꯗꯁꯨ ꯃꯐꯝ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯥꯜꯂꯦ ꯁꯤ ꯂꯦꯟꯁ꯭ꯂꯥꯏꯠ ꯁꯤꯕꯨꯗꯤ ꯀꯣꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤ ꯖꯒꯥꯁꯦ ꯌꯦꯡꯉꯣ ꯁꯤꯗꯤ ꯃꯈꯥꯗ ꯀꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯃꯈꯥꯗꯁꯨ ꯌꯥꯝ ꯁꯥꯊꯤꯔꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯇꯥꯅ ꯂꯩꯌꯦꯅꯦ ꯁꯤꯁꯦ JCBꯅ ꯇꯧꯔꯒ ꯀꯣꯊꯣꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯁꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯃꯣꯏꯅ ꯀꯣꯠꯀꯅꯤ JCB ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯃꯇꯦꯡ ꯇꯧꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯁꯣꯝꯒꯤꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯀꯣ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯂꯣꯝꯒꯤꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯑꯁꯣꯝ ꯄꯂꯦꯜ ꯂꯣꯝꯒꯤꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯁꯤ ꯂꯦꯟꯁ꯭ꯂꯥꯏꯠꯁꯦ ꯁꯤꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯁꯤ ꯂꯩꯕꯥꯛꯁꯤ ꯄꯣꯠ ꯆꯪꯉꯤꯌꯦ ꯌꯦꯡꯉꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯁꯤ ꯌꯥꯗꯦ ꯁꯤꯗꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯔꯤꯚꯔ ꯂꯣꯛꯀꯤ ꯃꯈꯣꯟꯁꯨ ꯀꯟꯅ ꯇꯥꯏ ꯁꯤꯗꯤ ꯆꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯗꯦꯀꯣ ꯁꯤ ꯍꯧꯖꯤꯛꯇꯤ ꯆꯨꯗ꯭ꯔꯤ ꯉꯥꯡ ꯆꯨꯔꯒ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯣꯛꯑꯒ ꯂꯩꯌꯦꯅꯦ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯂꯣꯝ ꯉꯔꯥꯡꯁꯨ ꯄꯦꯁꯦꯟꯖꯔ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤ ꯌꯧꯔꯒ ꯍꯜꯂꯦ ꯍꯥꯏꯌꯦ ꯂꯥꯟꯕ ꯌꯥꯗꯕꯒꯤ ꯑꯗꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯏꯁꯇꯔꯟ ꯂꯣꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯁꯨ ꯃꯦꯟ ꯂꯝꯕꯤꯗꯤ ꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯦꯕ ꯂꯥꯏꯐꯝꯗꯤ ꯁꯤꯇꯥ ꯑꯁꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯁꯣꯝꯗ ꯂꯥꯛꯑꯒ ꯂꯥꯏꯐꯝ ꯂꯣꯝꯗꯒꯤ ꯇꯦꯡꯅꯧꯄꯜ ꯂꯥꯜꯂꯒ ꯑꯌꯥꯝꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯀꯠ ꯑꯣꯐ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯁꯤ ꯀꯣꯊꯣꯛꯄꯗꯀꯣ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯂꯣꯝꯒꯤ ꯑꯦꯝꯕꯤꯇꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩ ꯏꯁꯇꯔꯟ ꯇ꯭ꯔꯦꯠ ꯏꯁꯇꯔꯟꯒꯤ ꯑꯗꯨꯒꯤ ꯃꯣꯏꯅꯁꯨ ꯑꯩꯅ ꯌꯧꯗ꯭ꯔꯤꯕ ꯖꯒꯥꯗꯨꯗ ꯃꯣꯏꯅ ꯁꯦꯡꯗꯣꯛꯄꯤ ꯍꯥꯏ ꯑꯗꯣ ꯑꯁꯣꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯊꯤꯡꯕꯗꯣ ꯑꯗꯨ ꯍꯦꯜꯂꯒ ꯈꯤꯇꯪ ꯖꯁ
2 100 ꯃꯤꯇꯔꯒꯨꯝꯕ ꯂꯥꯛꯑꯒ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯂꯦꯟꯁ꯭ꯂꯥꯏꯠ ꯂꯩꯌꯦꯕ ꯁꯤꯒꯤꯗꯤ ꯃꯊꯛꯂꯣꯝꯗ ꯇꯥꯔꯛꯄ ꯅꯠꯇꯕꯀꯣ ꯁꯤꯒꯤ ꯂꯦꯟꯁ꯭ꯂꯥꯏꯠꯇꯤ ꯃꯊꯛꯂꯣꯝꯗ ꯇꯥꯔꯛꯄ ꯅꯠꯇꯕ ꯑꯗꯨ ꯃꯈꯥꯂꯣꯝꯗꯒꯤ ꯇꯥꯔꯛꯄ ꯂꯝꯕꯤ ꯃꯈꯥꯗꯒꯤ ꯀꯥꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯩꯁ ꯁꯤꯗꯤ ꯆꯪꯅꯉꯥꯏꯁꯨ ꯀꯤꯌꯦ ꯑꯩꯗꯣ ꯀꯥꯎꯔꯒ ꯆꯪꯉꯤ ꯃꯌꯥꯏꯗ ꯚꯤꯗꯤꯑꯣ ꯋꯥ ꯉꯥꯡꯕ ꯑꯣꯏꯅꯀꯣ ꯑꯗꯨ ꯐꯔꯦꯁꯦ ꯑꯩ ꯎꯠꯂꯒꯦ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯁꯦ ꯇꯥꯔꯛꯈꯤꯒꯅꯤ ꯈꯜꯂꯤ ꯃꯈꯥꯗꯀꯣ ꯈꯟꯕ ꯅꯠꯇꯦ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯦꯕ ꯀꯣꯟꯅ ꯑꯗꯨ ꯁꯤ ꯑꯩ ꯑꯝꯇ ꯎꯠꯂꯒꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯦ ꯃꯈꯥꯂꯣꯝꯗ ꯄꯨꯔꯥ ꯀꯥꯏꯔꯛꯄꯅꯤ ꯁꯤ ꯆꯪꯕ ꯑꯗꯨꯝ ꯀꯤꯌꯦꯅꯤ ꯁꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡ ꯒꯛ ꯇꯥꯔꯤꯌꯦ ꯁꯦ ꯄꯨꯔꯥ ꯑꯁꯣꯝꯗꯁꯨ ꯌꯦꯡꯉꯣ ꯑꯁꯣꯝꯗꯁꯨ ꯇꯥꯅꯉꯥꯏ ꯉꯥꯏꯔꯒ ꯂꯩꯌꯦ ꯅꯨꯡꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯔꯤꯌꯦꯕ ꯃꯆꯦꯠ ꯃꯆꯦꯠ ꯀꯣ ꯇꯞ ꯇꯞꯅ ꯃꯈꯣꯟ ꯇꯥꯏꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯄꯨꯔꯥ ꯀꯥꯏꯔꯦ ꯑꯩꯁ ꯎꯕ꯭ꯔꯥ ꯅꯨꯡ ꯇꯥꯕꯗ ꯌꯦꯡꯉꯣ ꯑꯗ ꯅꯨꯡ ꯇꯞ ꯇꯞꯅ ꯇꯥꯕꯗꯣ ꯃꯊꯟꯗ ꯑꯗꯨꯅꯤ ꯁꯤꯁꯦ ꯅꯣꯡ ꯈꯔ ꯆꯨꯔꯗꯤ ꯀꯝꯄꯜꯁꯔꯤ ꯁꯤ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯇꯠꯈ꯭ꯔꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯥꯗ ꯈꯔ ꯀꯨꯝꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯔꯦ ꯃꯊꯛꯂꯣꯝꯗꯒꯤ ꯀꯨꯝꯂꯛꯇꯕ ꯑꯁꯤꯗꯤ ꯃꯈꯥꯂꯣꯝꯒꯤ ꯀꯥꯏꯕꯅꯦꯕ ꯁꯤ ꯑꯗꯨꯝ ꯆꯪꯁꯤꯟꯒꯦꯀꯣ ꯍꯧꯖꯤꯛꯇꯤ ꯇꯥꯈꯤꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯂꯣꯛ ꯌꯧꯔꯦ ꯌꯦꯡꯉꯣ ꯁꯤꯗꯤ ꯈꯔ ꯂꯨꯔꯦ ꯃꯐꯝꯁꯦ ꯀꯥꯏꯔꯛꯀꯦꯔꯥꯅ ꯈꯔ ꯀꯤꯕꯀꯣ ꯑꯩꯁꯦ ꯁꯤ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯈꯥꯗ ꯄꯨꯔꯥ ꯍꯨꯠꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛꯁꯦ ꯄꯨꯔꯥ ꯆꯠꯈ꯭ꯔꯕꯅꯤꯅ ꯐꯖꯅ ꯆꯥꯎꯅ ꯀꯥꯏꯔꯦꯕ ꯁꯤꯗꯤ ꯑꯗꯨꯅꯤꯅꯈꯔ ꯆꯪꯕꯁꯦ ꯈꯔ ꯇꯟꯕꯀꯣ ꯁꯤꯁꯦ ꯄꯨꯔꯥ ꯀꯥꯏꯔꯦ ꯀꯌꯥꯃꯨꯛ ꯁꯥꯡꯒꯦ ꯍꯥꯏꯔꯒ ꯁꯤꯗꯤ 100 ꯃꯤꯇꯔꯃꯨꯛꯄꯨꯗꯤ 100 ꯃꯤꯇꯔꯒꯤ ꯆꯥꯡꯅꯦ ꯁꯤ ꯀꯥꯏꯔꯤꯁꯦ ꯌꯦꯡꯉꯣꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯨꯔꯥ ꯐꯖꯅ ꯆꯠꯈ꯭ꯔꯦꯅꯦ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯈꯣই ꯃꯔꯤꯡꯅꯗꯤ ꯀꯨꯡꯅꯥ ꯀꯣ ꯏꯁꯤꯡ ꯍꯥꯞꯐꯝꯗꯣ ꯑꯗꯨ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯁꯣꯝꯒꯤꯗꯨꯒ ꯐꯖꯅ ꯌꯧꯔꯦ ꯌꯦꯡꯉꯣ ꯂꯩꯕꯥꯛ ꯆꯠꯈꯤꯕꯁꯦ ꯑꯗꯨ ꯁꯤ ꯁꯥꯏꯠꯇꯒꯤ ꯀꯥꯞꯂꯛꯄꯗ ꯌꯦꯡꯉꯣ ꯐꯥꯎꯕꯅꯦꯕ ꯑꯥꯗꯒꯤ ꯑꯁꯤ ꯐꯥꯎꯕꯅꯤ ꯌꯦꯡꯉꯣ ꯁꯤꯗ ꯐꯖꯅ ꯆꯠꯈ꯭ꯔꯦꯕ ꯌꯦꯡꯉꯣ ꯈꯔ ꯁꯥꯊꯤꯔꯦ ꯁꯤꯁꯦ ꯅꯣꯡ ꯆꯨꯔꯗꯤ ꯁꯤ ꯇꯥꯔꯛꯈꯤꯒꯅꯤ 100%ꯅꯤ ꯁꯤꯗꯤ ꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯡ ꯆꯨꯕ ꯉꯁꯤꯗꯤ ꯈꯤꯇꯪ ꯂꯦꯞꯄꯦ ꯑꯗꯨ ꯅꯣꯡ ꯀꯟꯅ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯁꯤ ꯀꯤꯟꯊꯔꯛꯀꯅꯤꯕ ꯑꯗꯣ ꯆꯤꯡꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯁ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯁꯤꯁꯦ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯔꯦ ꯅꯦꯆꯔꯒꯤꯀꯣ ꯅꯣꯡꯖꯨ ꯊꯥꯗ ꯑꯗꯨꯝ ꯊꯣꯛꯀꯜꯂꯦ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯂꯣꯝꯗ ꯆꯤꯡꯗ ꯍꯥꯏꯕꯁꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯊꯣꯛꯀꯜꯂꯦ ꯁꯤꯅꯤ ꯃꯌꯥꯝ ꯂꯦꯟꯁ꯭ꯂꯥꯏꯠ ꯌꯥꯝ ꯆꯥꯎꯔꯦ ꯁꯤꯗꯤ ꯀꯣ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯁꯤ ꯇꯠꯈ꯭ꯔꯕ ꯃꯊꯛꯂꯣꯝꯗ ꯀꯛꯑꯒ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯅꯤꯅ ꯑꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯦ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯠꯄ ꯌꯥꯔꯤ ꯑꯗꯨꯕꯨ ꯃꯈꯥꯗꯗꯤ ꯈꯔ ꯀꯤꯅꯤꯡꯉꯥꯏ ꯂꯩꯔꯦ ꯑꯗꯨ ꯂꯩꯕꯥꯛꯁꯦ ꯀꯤꯟꯊꯔꯛꯈ꯭ꯔꯕꯅꯤꯅ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯁꯤꯗ ꯁꯠ ꯂꯧꯈ꯭ꯔꯕꯅꯤ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯩꯈꯣꯏ ꯂꯥꯛꯑꯦꯕ ꯑꯗꯨ JCBꯗꯣ ꯑꯗꯨ ꯌꯦꯡꯒꯦ ꯑꯗꯨ ꯃꯣꯏꯅꯗꯤ ꯀꯣꯊꯣꯛꯀꯅꯤꯗꯤ ꯈꯜꯂꯦ ꯑꯗꯨ ꯈꯔ ꯃꯇꯝꯕꯨꯗꯤ ꯈꯔ ꯆꯪꯒꯅꯤ ꯁꯤꯒꯤ ꯀꯣꯊꯣꯛꯄꯁꯦ ꯁꯤꯁꯨ ꯐꯖꯅ ꯌꯥꯝꯈ꯭ꯔꯦꯕ ꯁꯤ ꯂꯩꯕꯥꯛ ꯇꯥꯔꯛꯄꯁꯦ ꯁꯤ ꯎꯁꯨ ꯇꯥꯔꯛꯅꯉꯥꯏ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯁꯤ ꯂꯧꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯇꯥꯔꯛꯈ꯭ꯔꯅꯤꯕ ꯈꯔ ꯂꯩꯔꯗꯤ ꯁꯤ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝꯃ ꯂꯩꯔꯦ ꯑꯗꯨꯅꯤꯅ ꯁꯨꯝ ꯆꯥꯔꯒ ꯅꯥꯂꯥꯗꯣ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯈꯥꯁꯨ ꯀꯥꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯁꯤꯒꯤꯗꯤ ꯌꯦꯡꯉꯣ ꯁꯤ ꯃꯈꯥ ꯁꯤ ꯎ ꯈꯔꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯁꯤ ꯎ 1-2ꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ
시나디 ngamgani di thajade ngai chi leibak che yam ta ka do bani na hingo che si ju ta na le loina nam chaw na mafam ani thokna kai ga le khoi eastern long gi lambi se ado chathok cha sin di upai lete hujik te si clear taw di phau di chathok cha sin di ngam khiro ya khiro ado miam khoi ge organization khoi adudagi sida leiba Assam Rifle khoi help tawba yaba ko personal gi help tawba yaba makhai su laktu na help tawbiyo asi sengdok pada adudagi lambi se khoi mating pangbiyo ko abde si sengdok tredi khoi se chathok chajin se nungai tre adudi chathok chajin subya yaro anayek lai chu purak pa yaro adu ai sing ngasi se machilom da asom da power ga machilom chita da power ga machilom da hange khan mane ba adu si gari se lan me yadre si ai gari se thang su yaro si je leiba kor khani upai lete si ai ne khan bade di si se lan ba yar di akhoi eastern lom gi loina mufam jaga da loina yauge khan bane ngang su chake taw na di gari do yada bagi sem bagi chatre do miam se landslide se sumai lege ado Assam Rifle khoi lai ba ado amtang ngai ge moi se kamai taw bra hai se moi singdok moi JCB pura lakpani company singdok ni ba ado full singdok pa ngai ba se kyamuk kui ge ra hai ba amtang yenge ado kui maladi ai adum han khage kuidredi adum ngaiga asom lanthoga adudagi machilom koyega laki na khali okay ngak ngai se mem Assam Rifle khoi lai ya muji se Assam Rifle khoi yore ko si macha ama do moine singbi kha yam nungai re aduga hujik si achau se moine singa dore adu moi se saman kha yawe ko mamang poche kha yawe adu aisu adum galo thokpagi mating taraga moina lakpi bagi ai adum yauraga tab stomina ge aduga kyamuk kui ge habda yeng se mya moi JCB se hau re ado ai kap la ke myam yengmin se moi si clearance to se matam kha di changani hai ba moina ai si yam chao buni na pham chu jaga se yam chao buni Both thank you Assam Rifle for your help. So Assam Rifle, they are working for us, for our people, for our goods. And when we have any problem about roads or any situation, they come and help us. So thank you so much Assam Rifle. Thank you, bhai. Thank you. Thank you, Assam Rifle.
ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯈꯔ ꯃꯇꯝ ꯀꯨꯏꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯗꯨꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯒꯦ Thank you sir Thank you sir Thank you so much sir for having us for playing this role đi tới yam nungai re ngasa aina wakhan wana ko kai madung da lan ba yaroi dra khan mane ado ai ngai roi gi habdi matam si yam kui ga do mo yam chawra bani na do thank you so much Assam Rifle moi gi to ba thaba ado akoi house to bi bu yam nungai re adu ga mathang da su amuk moine house to bani na khale ado akoi ꯈꯣꯏꯂꯣꯝꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯍꯦꯜꯞ ꯈꯔ ꯇꯧꯕꯤꯌꯦ ꯍꯥꯏꯗꯤ ꯍꯥꯟꯅꯁꯨ ꯁꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯇꯧꯋꯦ ꯑꯗꯨꯝ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕꯤꯕ ꯊꯦꯡꯛ ꯌꯨ ꯍꯣꯔꯦ Karuniyai lungsiru Kaulai ni rau lungrillo Karuniyai lungsiru Kaulai ni rau lungrillo Kar ngai lei me ma nei Hung la ka lo ma nei Lâu yang cây yei so lung ra Ma nei ya ning sing lei me Ning ni rei dam ne ya Lum chang ma ro ma ne ya Lai pang râu lung si rư tàu a Tàu a u pa khai mực nghề Wa lung si rư tàu a rư Vâng ngây dầu bị ca lấy Karuniyai lungsiru Kaulai ni rau lungrillo Karuniyai lungsiru Kaulai ni rau lungrillo Kar ngai lei me ma nei Hung la ka lo ma nei Lâu yang cây yei so lung ra Ma